Sagar principal gi room dagi thoraktuna Anil amadi Prakash ki manak tamna lakhi. Matam maduda Rita su sanglakhi. Makhoi bu uraduna Anil na kari waram lage lona principal ga watana riba. Sagar na ऐसे कंपटीशन अमा याउखिबदो आई लाइबक फबदगी ऑल इंडिया पुंबगी अफब तरा खनगटपदा आइसु यारोक ले हारकपने रीताना यादेको मी मसादी लारे हेबकासे सागरना प्रिंसिपल सावहौरे कायना आइबु पाखलहंदना अनिलना अदु बुदि नंगिना तवेंगे तौबनिदा रीताना सिना वाफम अमा ओइख्रे आई याम लुबा वा अमा तमगे तौबने रामेशना कयाम लुबा वानो आइखोय पुना ताबा याब्रो नत्रगा यादब्रा Ritana loina taba yaida Sagarna mafam se khitang na tai chade ninthi jana famlaga wari do hairo Ritana hoi aduna farani makhoi mafam chaba ma yengduna punna famine Ritana Sagar nangi single photo amta loge Sagarna kari tawge haino Ritana maram laiye Rita magi phone da Sagar gi photo ama nami Anilna kari wano Rita Ritana Remikado Prakashna Yara Herglaba Ritana Nati he pau se hana tamkhige Anilna Marak yam thasaning basna ko Ritana Remikado mahaka yam toina punba bikina ma bu nungsiba male Sagarna nungsiba gi wari se toklo sida Rita Ritana adubu friend oina sumbunba duda premikana kari khankini khanbada bikisu phongdokpa ngamdaba male magi matawdo Sagarna Biki do paisa paiba imungi macha masu male Premika su paisa paiba ina khunba imungi macha ne makhoi di chana ni da Anilna som dana ama hai ri bofam sina ama Prakash na abang budu gada mina han ringai da hana ma tokse hai gi di hai di aduga Sagarna magi tokthorok liba mong ma to mi yang usitaba mong da ai ga yam chana roi da Ritana Premika se pangkhot phataba nupi di nate aina mahaki magul loina khange Anilna Rita nanga tawraga sarek da haikhro Ritana hairabane hek haikhiba numitagi masa khangdana ngawkhrabane madugi matungda not adugi thodo adugi matungda su tanja ama sinbige tawraga bikina phajilakpadagi adum wari do hawdoluraga marakta loisinkhibane Sagarna Rita nangna su aigi matang yam pangbiri pangbibai pangbiba masi matang su pangbiyu ko Ritana Kari wano hayo Sagarna Mana ibulana laurida Ado ay lan kide Asi matang khangan biyo Atay nung sinungol gi wafam de Hawdok pirano Ritana Sagarna Masi matengoy na tawbiyo Anil, Prakash, Ramesh, Rita Chap manana Sagarna Ay chalage Mafam adudagi hawgatuna chatki Anilna Aina biki hari banu pase kanano tiket kigani mahangna premika bu friend gumna loina ribra natraga karamna khali banu haibado Ramesh na ai sumadu da mateng pangani amma bu ere Sagar na nungsi jari premika na lana uri do adu khatangdi mahak lan di haibase Rita nang na khangan ba mathau tai Rita na adu budi agi khutta leiba poni ne adu da lurise biki ga premika khangkhradi asini Asumna makhoi premika gi oiriba matau Sagar gi oiri fibam amadi biki gi wakhalor asi karino haina khanarami Numidangi matamni biki gi rumda Jackson amadi biki wari sanari biki na friend oina sumpunba sida hairaga harau yaraladi fai nattabida ichok amuk choklodi khandana tawbani ne Jackson na Adu gidi ai haibi gida kem khalunu da adum loina dana lai dubo nukti gi shupuliba Bikina nang na di loina re tinare magul khangle hariba som dadi isa da thoklaba matam asidadi loina tinaram dadi fadawni khallibani Jackson na ai khoi myam leisidi ai mateng pangbi gi haridana college ta nukti gi adum una le dubo Bikina friend oina sumpulak poda tawbane kanang khangni ma sunupi ni aina hairladi khaduna leibo oramlo ko he garaktoini Ai hayeng di soidana nupa thokani nungsina bada nupa na hawdana nupi mar hokadra ai se magi ingit khangde gaina khalamba su yari poni da adu da luri se magi mawong matawdo friend gum heka torok pasidani Jackson na amu horok laba Bikina era ai hayani hayeng soidana hayani Jackson na adu ni dana nupa hai sidia wakal khara nungai thoksidana
ꯑꯗꯣ ꯑꯃꯗꯣ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯣ? ꯕꯤꯀꯤꯅ ꯑꯩꯅꯕꯨ ꯑꯋꯥꯠꯄ ꯂꯩ ꯍꯥꯏꯕ꯭ꯔꯣ? ꯍꯧꯔꯗꯧꯅꯦ꯫ ꯑꯁꯨꯝꯅ ꯕꯤꯀꯤ ꯑꯃꯗꯤ ꯖꯦꯛꯁꯟ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯔꯤꯇꯥ ꯃꯍꯥꯛꯀꯤ ꯔꯨꯝꯗ ꯃꯥꯒꯤ ꯐꯃꯨꯡꯗ ꯃꯣꯟꯗ ꯉꯥꯔꯒ ꯍꯤꯞꯄꯣꯏ ꯐꯝꯕꯣꯏ ꯇꯧꯗꯨꯅ ꯉꯥꯊꯔꯗꯨꯅ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯑꯩꯅ ꯄ꯭ꯔꯦꯃꯤꯀꯥꯒ ꯁꯥꯒꯔꯒ ꯅꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯨꯕꯗ ꯁꯥꯒꯔꯒꯤ ꯅꯣꯠꯕꯨꯛ ꯑꯗꯨꯕꯨ ꯄ꯭ꯔꯦꯃꯤꯀꯥꯗ ꯄꯤꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯄꯨꯝꯅꯃꯛ ꯇꯥꯌꯣꯟꯅꯈꯤ꯫ ꯁꯥꯒꯔꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯈꯟꯅ ꯇꯧꯔꯨꯕ ꯄꯨꯝꯕ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯦꯟꯅ ꯂꯥꯞꯊꯣꯛꯅꯅꯕ, ꯑꯃꯅ ꯑꯃꯕꯨ ꯂꯥꯟꯅ ꯂꯧꯅꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯈꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩꯒꯤꯁꯨ ꯑꯁꯣꯏꯕ ꯂꯩ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯁꯦ ꯅꯛꯁꯤꯟꯅꯅꯕ ꯇꯧꯔꯨꯕꯅꯤ꯫ ꯑꯩꯅ ꯐꯅꯕ ꯍꯣꯠꯅꯔꯨꯕꯗ ꯑꯣꯟꯅꯅ ꯊꯣꯛꯈꯤꯕꯅꯤ꯫ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯕ ꯇꯥꯏ? ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯦꯃꯤꯀꯥꯅ ꯁꯥꯒꯔꯕꯨ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯅꯨꯄꯤ ꯑꯃꯒ ꯂꯩꯃꯤꯟꯅꯔꯝꯃꯤ ꯍꯥꯏꯗꯨꯅ ꯂꯥꯟꯅ ꯎꯈ꯭ꯔꯦ꯫ ꯑꯗꯨꯒ ꯁꯥꯒꯔꯅꯗꯤ ꯄ꯭ꯔꯦꯃꯤꯀꯥꯕꯨ ꯐ꯭ꯔꯦꯟ ꯑꯃꯒꯨꯝꯅ ꯈꯟꯈ꯭ꯔꯕ꯫ ꯑꯍꯦꯟꯕ ꯋꯥꯈꯜ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯐꯝꯗꯒꯤ ꯊꯥꯗꯣꯛꯈ꯭ꯔꯕꯀꯣ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏ ꯑꯅꯤꯅ ꯑꯗꯨꯃꯛ ꯂꯥꯟꯅ ꯑꯁꯨꯃꯛ ꯂꯧꯅꯗꯨꯅ ꯂꯩꯈꯤꯕ ꯇꯥꯔꯕꯗꯤ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯄꯣꯊꯥꯐꯝ ꯈꯪꯂꯔꯣꯏ꯫ ꯔꯤꯇꯥ ꯃꯍꯥꯛꯀꯤ ꯔꯨꯝꯒꯤ ꯇꯦꯕꯜ ꯃꯊꯛꯇ ꯂꯩꯔꯤꯕ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯗꯨ ꯄꯥꯏꯗꯨꯅ ꯏꯁꯤꯡ ꯑꯃꯨꯛ ꯊꯛꯏ, ꯑꯗꯨꯒ ꯋꯥꯈꯜ ꯑꯃꯨꯛ ꯇꯧꯏ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯑꯩ ꯂꯣꯌꯥꯒ ꯇꯥꯟꯅꯕꯅ ꯆꯨꯝꯒꯅꯤ꯫ ꯔꯤꯇꯥ ꯂꯣꯌꯥꯗ ꯀꯣꯜ ꯇꯧꯏ, ꯔꯤꯡ ꯆꯠꯂꯤ, ꯂꯣꯌꯥꯅ ꯔꯤꯁꯤꯞ ꯇꯧꯔꯛꯏ꯫ ꯂꯣꯌꯥꯅ ꯍꯜꯂꯣ? ꯔꯤꯇꯥꯅ ꯗꯥ ꯂꯣꯌꯥ, ꯑꯩ ꯅꯪꯒ ꯋꯥꯐꯝ ꯈꯔ ꯇꯥꯟꯅꯗꯕ ꯌꯥꯗ꯭ꯔꯦ꯫ ꯂꯣꯌꯥꯅ ꯀꯔꯤ ꯃꯇꯥꯡꯒꯤꯅꯣ? ꯔꯤꯇꯥꯅ ꯁꯥꯒꯔꯒ ꯄ꯭ꯔꯦꯃꯤꯀꯥꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯥꯡꯅꯤ꯫ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯗꯥ ꯂꯣꯌꯥꯗ ꯋꯥꯐꯝꯗꯣ ꯍꯧꯗꯣꯛꯈ꯭ꯔꯦꯗꯅ꯫ ꯂꯣꯌꯥꯅ ꯍꯧꯖꯤꯛꯄꯨ ꯀꯔꯤ ꯀꯟꯗꯤꯁꯟꯗ ꯂꯩꯔꯒꯦ? ꯃꯈꯣꯏ ꯑꯅꯤ ꯌꯥꯅꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯔꯤꯇꯥꯅ ꯃꯗꯨꯒꯤ ꯃꯇꯥꯡꯅꯤ ꯑꯩꯅ ꯅꯪꯒ ꯇꯥꯟꯅꯁꯤ ꯍꯥꯏꯔꯤꯁꯦ꯫ ꯂꯣꯌꯥꯅ ꯑꯩꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯝꯂꯗꯤ ꯄꯥꯡꯒꯜ ꯊꯣꯛꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯦꯡ ꯄꯥꯡꯂꯕꯁꯨ ꯌꯥꯕꯅꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯅꯤꯄꯨꯔꯗ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯇꯦꯡ ꯄꯥꯡꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯅꯪꯅ ꯈꯔ ꯔꯤꯇꯥꯅ ꯃꯗꯨꯒꯤ ꯃꯇꯥꯡꯗꯅꯤ ꯑꯩꯅ ꯅꯪꯒ ꯇꯥꯟꯅꯁꯤ ꯍꯥꯏꯔꯤꯁꯦ꯫ ꯂꯣꯌꯥꯅ ꯔꯤꯇꯥ, ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯁꯥꯒꯔ ꯅꯪꯒꯤ ꯐ꯭ꯔꯦꯟꯅꯤ꯫ ꯃꯍꯥꯛꯀꯤ ꯄꯨꯛꯆꯦꯜꯁꯨ ꯅꯪ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯕ ꯅꯠꯇ꯭ꯔꯥ? ꯃꯍꯥꯛ ꯑꯐꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯗꯨꯒ ꯄ꯭ꯔꯦꯃꯤꯀꯥꯁꯨ ꯅꯃꯥꯟꯅꯕꯤꯅꯤꯅ ꯅꯪꯅ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯝꯒꯅꯤ ꯈꯜꯂꯦ꯫ ꯑꯗꯨꯅ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅ ꯐꯅꯕ ꯁꯤꯟꯒꯗꯕꯅꯤ꯫ ꯔꯤꯇꯥꯅ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ꯫ ꯑꯅꯤꯃꯛꯀꯤ ꯄꯨꯛꯆꯦꯜ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕꯗꯤ ꯑꯩ ꯈꯛꯇꯅꯤ꯫ ꯐꯠꯇꯕ ꯅꯨꯄꯤ, ꯐꯠꯇꯕ ꯅꯨꯄꯥ ꯑꯃꯠꯇ ꯅꯠꯇꯦ꯫ ꯂꯣꯌꯥꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯨꯛꯆꯦꯜ ꯆꯞ ꯆꯥꯅ ꯈꯪꯕꯗꯤ ꯅꯪ ꯈꯛꯇꯅꯤ꯫ ꯑꯗꯨꯅ ꯅꯪꯅ ꯅꯠꯇ꯭ꯔꯕꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯃꯔꯤꯁꯦ ꯀꯅꯥꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯈꯛ ꯉꯝꯂꯣꯏ꯫ ꯔꯤꯇꯥꯅ ꯂꯥꯟꯅ ꯂꯧꯅꯈꯤꯕꯁꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯐꯤꯕꯝꯅ ꯃꯇꯝꯅ ꯇꯥꯟꯖꯥꯅ ꯑꯣꯏꯍꯟꯈꯤꯕꯅꯤ꯫ ꯂꯣꯌꯥꯅ ꯃꯈꯣꯏ ꯑꯅꯤꯃꯛꯀꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯕꯗꯤ ꯅꯪ ꯈꯛꯇꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛꯀꯤ ꯊꯃꯣꯏꯗ ꯑꯃꯛꯄ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯔꯤꯇꯥꯅ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯁꯥꯒꯔꯒꯤ ꯋꯥꯍꯩꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯨꯝꯅꯈꯛ ꯃꯍꯥꯛ ꯂꯥꯟꯗꯦ ꯍꯥꯏꯕꯁꯤꯈꯛ ꯄ꯭ꯔꯦꯃꯤꯀꯥꯗ ꯈꯪꯍꯜꯂꯒ ꯁꯥꯒꯔꯅ ꯄ꯭ꯔꯦꯃꯤꯀꯥꯕꯨ ꯅꯨꯡꯁꯤꯈꯤ ꯍꯥꯏꯕ ꯑꯁꯤꯗꯤ ꯑꯩ ꯈꯪꯍꯜꯂꯒꯨꯝꯁꯤꯔ ꯍꯥꯏꯅ꯫ ꯂꯣꯌꯥꯅ ꯑꯗꯨꯕꯨ ꯍꯦꯛꯇ ꯌꯥꯒꯗ꯭ꯔꯅꯦ? ꯁꯥꯒꯔ ꯂꯥꯟꯈꯤꯗꯦ ꯍꯥꯏꯕ ꯑꯁꯤ ꯈꯛꯇꯪ ꯈꯪꯍꯜꯂꯒ ꯁꯥꯒꯔꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨꯕꯨꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕ? ꯔꯤꯇꯥꯅ ꯑꯗꯨꯕꯨꯗꯤ ꯑꯩꯅꯁꯨ ꯍꯥꯟꯅ ꯄ꯭ꯔꯦꯃꯤꯀꯥꯗ ꯍꯧꯗꯣꯛꯈꯤꯕꯗꯤ ꯂꯩꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯁꯥꯒꯔꯕꯨ ꯃꯁꯛꯀ ꯃꯃꯤꯡꯒ ꯀꯣꯟꯅꯅ ꯈꯪꯈꯤꯗꯕꯒꯤ ꯋꯥꯇꯅꯤ꯫ ꯃꯍꯥꯛꯅ ꯁꯥꯒꯔꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯈ꯭ꯔꯕꯅꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏꯅꯨꯡꯗ꯫ ꯂꯣꯌꯥꯅ ꯄꯨꯝꯅꯃꯛꯇꯣ ꯅꯪꯅ ꯐꯅꯕ ꯂꯣꯏꯅ ꯁꯤꯟꯒꯗꯕꯅꯤ꯫ ꯔꯤꯇꯥꯅ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯤꯡꯅꯔꯤꯕꯁꯦ ꯑꯇꯩ ꯅꯠꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯕꯤꯀꯤꯕꯨ ꯆꯤꯡꯅꯔꯤꯕ ꯑꯁꯤꯅ ꯆꯨꯝꯂꯝꯕ ꯇꯥꯔꯕꯗꯤ, ꯀꯔꯤꯒꯨꯝꯕ ꯕꯤꯀꯤꯅ ꯈꯪꯈ꯭ꯔꯕꯗꯤ? ꯂꯣꯌꯥꯅ ꯕꯤꯀꯤꯒ ꯄ꯭ꯔꯦꯃꯤꯀꯥꯒꯁꯨ ꯂꯣꯏꯅꯩ ꯍꯥꯏꯕꯅꯤꯅ ꯃꯈꯣꯏ ꯑꯅꯤ ꯍꯥꯟꯅ ꯈꯪꯅꯔꯝꯂꯕꯗꯤ ꯐꯔꯦ꯫ ꯌꯦꯠꯂꯨꯗꯕ ꯇꯥꯕꯅꯤ꯫ ꯅꯪꯅ ꯁꯥꯒꯔꯒꯤꯗꯃꯛ ꯐꯅꯕ ꯁꯤꯟꯕ ꯇꯥꯕꯅꯤ꯫ ꯔꯤꯇꯥꯅ ꯃꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛꯃꯛ ꯈꯪꯅꯕꯃꯛꯇꯤ ꯃꯥꯟꯗ꯭ꯔꯤ꯫ ꯑꯩꯅ ꯕꯤꯀꯤꯕꯨ ꯆꯤꯡꯅꯕꯅꯤ꯫ ꯂꯣꯌꯥꯅ ꯑꯗꯨꯗꯤ ꯀꯔꯤꯒꯨꯝꯕꯗ ꯕꯤꯀꯤꯒꯤ ꯄ꯭ꯔꯣꯄꯣꯖꯦꯜ ꯑꯗꯨꯕꯨ ꯄ꯭ꯔꯦꯃꯤꯀꯥꯅ ꯑꯦꯛꯁꯦꯞ ꯇꯧꯈ꯭ꯔꯕꯗꯤ ꯀꯝꯗꯧꯕ? ꯔꯤꯇꯥꯅ ꯀꯔꯤꯒꯨꯝꯕꯗ ꯕꯤꯀꯤ ꯑꯃꯗꯤ ꯄ꯭ꯔꯦꯃꯤꯀꯥꯒ ꯃꯔꯤ ꯂꯩꯅꯈꯤꯕ ꯇꯥꯔꯕꯗꯤ ꯄ꯭ꯔꯦꯃꯤꯀꯥꯒꯤ ꯃꯐꯝꯗ ꯑꯩꯅ ꯁꯥꯒꯔꯒꯤꯗꯃꯛ ꯐꯣꯡꯗꯣꯛꯂꯨꯕꯒꯤ ꯑꯔꯊꯅ ꯀꯔꯤꯅꯣ? ꯕꯤꯀꯤꯒꯤ ꯃꯤꯠꯌꯦꯡꯗꯣ ꯑꯩ ꯆꯤꯡꯅꯗꯕ ꯉꯝꯗꯦ꯫ ꯂꯣꯌꯥꯅ ꯑꯗꯨꯗꯤ ꯐꯤꯕꯝꯁꯦ ꯌꯥꯝ ꯂꯨꯔꯦ꯫ ꯃꯍꯥꯛꯅ ꯍꯥꯟꯈꯤꯕ ꯇꯥꯔꯒꯅ ꯀꯝꯗꯧꯕ? ꯕꯤꯀꯤꯅ ꯍꯥꯟꯈ꯭ꯔꯕꯗꯤ? ꯕꯤꯀꯤꯅ ꯍꯥꯟꯗ꯭ꯔꯤꯉꯩ ꯅꯪꯅ ꯆꯤꯡꯅꯔꯤꯕ ꯑꯗꯨꯅ ꯆꯨꯝꯂꯝꯕ ꯑꯣꯏꯔꯕꯗꯤ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯗ ꯇꯥꯒꯅꯤ꯫ ꯑꯗꯨꯅ ꯅꯪ ꯍꯧꯖꯤꯛꯃꯛ ꯀꯣꯜ ꯇꯧꯗꯨꯅ ꯄ꯭ꯔꯦꯃꯤꯀꯥꯗ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡꯗꯣ ꯂꯣꯏꯅ ꯍꯥꯏꯈꯣ꯫ ꯔꯤꯇꯥꯅ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛꯃꯛ ꯄ꯭ꯔꯦꯃꯤꯀꯥꯗ ꯀꯣꯜ ꯇꯧꯒꯅꯤ꯫ ꯕꯤꯀꯤꯒꯤ ꯄ꯭ꯔꯣꯄꯣꯖꯦꯜꯗꯒꯤ ꯁꯥꯒꯔꯒꯤ ꯄ꯭ꯔꯣꯄꯣꯖꯦꯜꯅ ꯍꯜꯍꯟꯕ ꯇꯥꯏ꯫ ꯁꯥꯒꯔ ꯂꯥꯟꯗꯦ ꯈꯪꯍꯟꯕ ꯇꯥꯏ꯫ ꯍꯧꯖꯤꯛꯃꯛ ꯑꯩ ꯀꯣꯜ ꯇꯧꯒꯅꯤ꯫ ꯂꯣꯌꯥꯅ ꯐꯔꯦ, ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯣꯏꯔꯒꯅꯤ꯫ ꯑꯩ ꯊꯝꯂꯒꯦ꯫ ꯕꯥꯏ, ꯂꯚ ꯌꯨ꯫ ꯔꯤꯇꯥꯁꯨ ꯂꯚ ꯌꯨ ꯇꯨ꯫ ꯐꯣꯟ ꯊꯝꯅꯈ꯭ꯔꯕ ꯃꯇꯨꯡ ꯔꯤꯇꯥꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨ ꯄ꯭ꯔꯦꯃꯤꯀꯥꯗ ꯀꯣꯜ ꯇꯧꯏ꯫ ꯄ꯭ꯔꯦꯃꯤꯀꯥ ꯔꯤꯁꯤꯞ ꯇꯧꯔꯛꯏ꯫ ꯄ꯭ꯔꯦꯃꯤꯀꯥ ꯍꯜꯂꯣ꯫ ꯔꯤꯇꯥꯅ ꯅꯨꯡꯉꯥꯏꯔꯤꯕꯣ? ꯄ꯭ꯔꯦꯃꯤꯀꯥꯅ
हाफ हेपी हाइदुने नंदी कमदौरिगे रीताना नुंगाइफम खंगदे वखलसे इवादा वाइदा प्रेमिकाना करी तौबा यावरगे हाइसे रीताना इमानबी नुंसिबी सक फजबी अइना वारिसे नंगा मागागिने प्रेमिकाना यारेको खायरगलनुको नहानसु वा खरा हौदोकलमलगा थमोइदा काय हौबिरमबदै तुमिना अदुम लैसिनख्रे महाकी मपाउ तानिंग्ब्रने याम तानिंगे नंगसे याम फते अैगी अवाबा कोहनबसु ngamde वाजु हौदोकपिरमबा अदुगा तुमिनासु लैसिनखिबा अैसु नुपीनिना सुम मंगोंदा हौदोकपदा हे इकाइबा अैसु अैना लानखिबना पंगल थोकपसे इंगम ngamde मादी फोन सु पाइदबने अदो मसक्तो फोटो थारौरा WhatsApp ता मसक्तो याम मुनिंगे थारओ फोटो सिदा ओइना इचिन पेना लाले हाइजरगे फोटो थारकलगे थमगे बाय होय थारओ असुमना नुमित अदुगी अहिंगदु हौखि कॉलेज टाइमिंग नि सागर कॉलेज गेट यौसिलकपदा तुंगलोमदगी थाजना ngaikhoe changminase sagarna थाजा असुमना मखोय अनि कॉलेज तमना चंगमिनरकली मखोय अनि न वारी सानादुना लापतकना चंगलकपदु प्रेमिकाना लापतकना उरी प्रेमिकाना फमलीबा मनाक अदुदा बिकीसु फमली प्रेमिकानासु थाजगा सागरगा चंगलकपदु उरी अदुगा सागरनासु बिकी अमदी प्रेमिका अनिना फमिनरिबदु उरदुना सागर अमदी थाजा अनिना असुम लेपतना चंगलकपना बिकी अमदी प्रेमिकाना फमलीबा मपा अदु लांदुना चलम्मी सागर प्रेमिकागी मपादु यौरकपदा ममाइदु नोंथजै प्रेमिकादा येंबा ngamjadaduna प्रेमिकासु येंबा ngamjadaduna ममाय अदु नोंथजै अदुगा मखुद अदुना माना फमलीबा बेस अदुगी मपानदा सेक्तुना तौफम खंगदा सागरना महाकी मपादु लांदुना चटखिबा अदु येंबदी ngamjadana लेहौरी सागर चटना चटना वखल तौरी प्रेमिकागा बिकीगा लेनरिबा मरीसे करीनो अैना चिंगनरिबसी सोइदना चुंगने सोमदसु प्रेमिका वखल तौरी माने नहानगी लाइब्रेरीदा वरी साना हौबा नुपी अदुने मखोय अनिगी मरक्ता लेनरिबा मरी असिना करी ओइदिगबा रीताना फना हाइदुनसु अैनदी मखोय अनिगी मतौसी चिंगनदबदी ngamde चटलिबा खुंथांग अदुना लेपखिदबना वखलदा मवन मवन खंदुना असुम असुम लापथोकनखि सागर अमदी थाजा संगलकलिबदु ममानबा अनिल रामेश अमदी प्रकाशना उरदुना सागर की मनाक तमना चंगसिलाई अनिलना इताव नंगा अरुबा वारी अमा सागदौबा लैरे याम लुबा अमा सागरना करी वारीनो रामेशना याम लुबा वारीने वारीदो सानरगा अदुम खंगलनी सागर की ममानबसिंगी वहाई अमदी उलिबा मतौ अदुबु उरदुना थाजा करीगुंबा खरदी थमोइदा खंजरी थाजना अदुदि नोइ वारी साउरो अैसु डिपार्टमेंट दा चंगख्रगे सागरना होय चंगलुरो थाजना बाय सागरसु बाय थाजा महाकी डिपार्टमेंट तमना चटकी अनिलना याइने असिसो असिगा कोइनारबो नंगबो सागरना कदोमदै वारीनो अदुना फ्रेंडने प्रकाशना थाजा खिद्रेदा मसक फजबा नुपागा मसक फजबी नुपीगा लोइना तिनाबसिबु उरिबा अखोइना करी खंदोइनो नखोइबु थाजाब्रो सागरना फ्रेंडनि हाइरिसे रामेशना हेरा नुपा अनिल गुंदा नमित याम सुंया यारोय नंग प्रेमिका कोइदबा सुंया यारोय को अनिलना वा ngangbada mi paknaroise yam soinaragani ko sagarna प्रेमिका की वारीदु तोकलसिदा प्रकाशना ओ अदुदि नंग थाजदा ओइना माय ओसिलगे सिनिने हा सागरना यारेदा नोइ वखल सिसुबा अनिलना मसक फजबा नुपा को मसक फजबी नुपी उम करमना फ्रेंड ओइदोइनो याम थाजाबा ngamdaba वानिदा अई बुदि थाजरगेने अतय अतोपना थाजरमगद्राबा सागरना यारेसे नोइना हाइनि हाइबबु करी वानो हाइरोदना रामेशना नंग प्रेमिका से सेंगनदि नुसिबा नत्रो सागरना मागी वारी से तोकलसि कैदौरगे हंजिन हंजिन चोपा इकाइबा नंगलबा सिमक्तदा करमना माय ओनसिनदोइनो मागी वारी से तोकलसि अई क्लास यावरखिगे चलेको ए रामेशना ngaiko nupa ngasidi wahang khara hangdoba yam leiri प्रकाशना करी वहां रामेशना प्रकाश नंगन हाइरोने नंगना भोट याम गाउरसि करिगिनो प्रकाशना अैगी पुंसिगी पांदमसे हयेंवाई राजनीतिदा चंगलगा एमएलए मिनिस्टर गाइदो ओइगे खलिने अदुना हौजिकतगी बोट खोंबा हाइजनोंजबा तंबा हौरिने
ꯑꯩꯒꯤ ꯄ꯭ꯂꯥꯟ ꯌꯥꯝ ꯂꯩꯗ ꯃꯅꯨꯡꯗ ꯅꯣꯏꯅꯗꯤ ꯈꯪꯂꯣꯏꯗ ꯍꯌꯦꯡ ꯃꯇꯝ ꯑꯃ ꯑꯩꯅ MLA ꯃꯤꯅꯤꯁꯇꯔꯒ ꯑꯣꯏꯔꯗꯤ ꯅꯣꯏꯁꯨ ꯀꯥꯟꯅꯕ ꯐꯪꯗꯣꯏꯅꯦ ꯅꯣꯏꯒꯤ ꯅꯆꯥꯅꯁꯨꯗꯨꯁꯨ ꯑꯩꯅꯒ ꯊꯕꯛ ꯍꯥꯞꯄꯤꯗꯣꯏꯅꯦ ꯑꯗꯨꯒ ꯂꯥꯏꯔꯤꯛꯁꯨ ꯀꯥ ꯍꯦꯟꯅ ꯍꯩꯍꯧꯗꯕ ꯑꯩꯗꯤ ꯃꯤꯒꯤ ꯃꯆꯥ ꯂꯥꯏꯔꯤꯛ ꯍꯩꯕ ꯀꯌꯥꯅ ꯁꯥꯇ꯭ꯔ ꯑꯣꯏꯔꯤꯉꯩꯗ ꯎꯁꯤꯠꯄꯤꯗ꯭ꯔꯁꯨ ꯍꯌꯦꯡꯋꯥꯏ ꯃꯇꯝ ꯑꯃꯗꯗꯤ ꯑꯩꯅ ꯃꯤꯅꯤꯁꯇꯔꯒꯗ ꯑꯣꯏꯔꯗꯤ ꯃꯈꯣꯏꯁꯨ ꯑꯩꯉꯣꯟꯗ ꯁꯥꯔ ꯍꯥꯏꯗꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯇꯣꯏꯅꯦ ꯔꯥꯃꯦꯁꯅ ꯑꯅꯤꯜ ꯅꯪꯅ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯄꯪꯀꯣꯏꯗ ꯀꯣꯏꯔꯤꯁꯤꯅ ꯀꯝꯗꯧꯔꯤꯅꯣ ꯑꯅꯤꯜꯅ ꯑꯩꯅ ꯅꯨꯄꯤ ꯃꯌꯥꯝ ꯀꯣꯏꯔꯤꯁꯦ ꯀꯣꯏꯕ ꯂꯥꯡꯕ ꯌꯥꯝ ꯆꯠꯂꯦ ꯑꯩꯗꯤ ꯑꯗꯨꯗ ꯊꯦꯡꯅꯕ ꯃꯈꯩ ꯑꯗꯨꯝ ꯍꯥꯏꯖꯤꯟꯕ ꯌꯥꯕꯨ ꯌꯥꯔꯛꯂꯗꯤ ꯑꯗꯨꯝ ꯀꯣꯏꯔꯦ ꯑꯩꯗꯤ ꯔꯥꯃꯦꯁꯅ ꯀꯣꯏꯕ ꯂꯥꯡꯕ ꯌꯥꯝ ꯆꯠꯂꯦ ꯍꯥꯏꯁꯤꯕꯨ ꯅꯪꯅ ꯑꯩꯈꯣꯏꯗꯒꯤ ꯌꯥꯝ ꯍꯦꯟꯅ ꯆꯠꯄ꯭ꯔꯣ ꯍꯥꯏꯁꯦ ꯑꯩꯈꯣꯏꯁꯨ ꯀꯣꯏꯕ ꯂꯥꯡꯕꯗ ꯑꯗꯨꯝ ꯆꯠꯂꯤꯅ ꯅꯪꯅ ꯈꯔ ꯆꯣꯞꯆꯕꯩ ꯅꯨꯄꯤ ꯃꯁꯤꯡ ꯌꯥꯝꯅ ꯀꯣꯏꯕ ꯅꯠꯇ꯭ꯔꯅꯦ ꯑꯅꯤꯜꯅ ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ ꯏꯇꯥꯎ ꯅꯣꯏꯗꯒꯤ ꯑꯩꯅ ꯀꯣꯏꯕ ꯂꯥꯡꯕ ꯆꯠꯄꯁꯦ ꯌꯥꯝ ꯍꯦꯟꯈ꯭ꯔꯖꯥꯠꯅꯤ ꯑꯩꯗꯤ ꯅꯣꯡꯃꯇ ꯀꯨꯝꯍꯩ ꯍꯔꯥꯎ ꯑꯃꯗ ꯆꯠꯊꯕ ꯅꯠꯇꯦ ꯖꯅꯋꯥꯔꯤ ꯊꯥꯗꯒꯤ ꯍꯧꯔꯒ ꯗꯤꯁꯦꯝꯕꯔ ꯐꯥꯎꯕꯗ ꯑꯩꯅ ꯀꯣꯏꯕ ꯂꯥꯡꯕ ꯆꯠꯇꯕ ꯊꯥ ꯑꯝꯇ ꯌꯥꯎꯗꯦ ꯀꯨꯝꯍꯩꯁꯨ ꯋꯥꯠꯇꯦꯗ ꯀꯨꯝꯍꯩ ꯄꯨꯔ ꯍꯥꯏꯁꯤꯅꯤ ꯑꯩꯈꯣꯏ ꯂꯩꯕꯥꯛꯇꯤ ꯄ꯭ꯔꯀꯥꯁꯅ ꯀꯪꯂꯩꯄꯥꯛ ꯍꯥꯏꯔꯝꯕꯗꯒꯤ ꯁꯅꯥ ꯂꯩꯕꯥꯛ ꯃꯩꯇꯩꯕꯥꯛ ꯃꯊꯪ ꯃꯃꯤꯡ ꯑꯣꯜꯂꯛꯄꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔ ꯍꯥꯏꯔꯦ ꯍꯧꯖꯤꯛ ꯅꯪꯅ ꯑꯃꯨꯛ ꯀꯨꯝꯍꯩꯄꯨꯔ ꯍꯥꯏꯅ ꯃꯤꯡ ꯑꯃꯨꯛ ꯊꯣꯜꯂꯕ ꯃꯅꯤꯄꯨꯔꯁꯦ ꯑꯅꯤꯜꯅ ꯀꯨꯝꯍꯩꯒꯤ ꯂꯩꯕꯥꯛꯄꯨ ꯀꯨꯝꯍꯩꯄꯨꯔ ꯍꯥꯏꯗ꯭ꯔꯗꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯌꯦꯡꯉꯨꯅꯦ ꯅꯣꯏꯁꯨ ꯖꯅꯋꯥꯔꯤ ꯊꯥꯗ ꯗꯦꯠ 1 ꯅ꯭ꯌꯨ ꯏꯌꯔꯁꯦ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯅꯩ ꯐꯦꯕꯋꯥꯔꯤꯗꯅ ꯐꯤꯂꯝ ꯏꯁꯩ ꯀꯌꯥ ꯆꯦꯔꯤꯇꯤ ꯁꯣ ꯂꯣꯏꯅ ꯁꯤꯟꯅꯔꯤ ꯃꯥꯔꯆ ꯊꯥꯗꯅ ꯌꯥꯎꯁꯪ ꯅꯨꯃꯤꯠ 5ꯅꯤ ꯃꯥꯔꯆ ꯊꯥꯗꯒꯤ ꯑꯦꯄ꯭ꯔꯤꯜ ꯊꯥ ꯐꯥꯎꯕ ꯊꯥ ꯑꯃ ꯆꯨꯞꯅ ꯂꯩꯀꯥꯏ ꯈꯨꯗꯤꯡꯒꯤ ꯊꯥꯕꯜ ꯆꯣꯡꯅꯔꯤꯕꯅꯤ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯑꯦꯄ꯭ꯔꯤꯜ ꯊꯥ ꯌꯧꯔꯛꯂꯁꯨ ꯑꯗꯨ ꯃꯉꯥꯏ ꯃꯩꯇꯩ ꯆꯩꯔꯥꯎꯕ ꯒꯧꯔꯦ ꯆꯩꯔꯥꯎꯕ ꯀꯧꯕ꯭ꯔꯨ ꯀꯥꯕ ꯃꯦ ꯑꯃꯗꯤ ꯖꯨꯟꯒꯤ ꯊꯥ ꯑꯁꯤ ꯃꯩꯇꯩ ꯂꯩꯕꯥꯛꯀꯤ ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯅꯕ ꯃꯇꯝꯅꯤ ꯑꯗꯨꯅ ꯂꯝꯗꯝꯒꯤ ꯎꯃꯪ ꯂꯥꯏꯁꯤꯡꯕꯨ ꯍꯔꯥꯎꯕ ꯑꯣꯏꯅ ꯂꯥꯏ ꯍꯔꯥꯎꯕꯕꯨ ꯃꯤ ꯍꯔꯥꯎꯕ ꯑꯣꯏꯅ ꯄꯥꯡꯊꯣꯛꯅꯩ ꯔꯥꯃꯦꯁꯅ ꯆꯨꯝꯃꯤꯅꯦ ꯑꯗꯨꯁꯨ ꯖꯨꯂꯥꯏ ꯊꯥꯗꯅ ꯀꯥꯡ ꯆꯤꯡꯕ ꯕꯥꯁꯣꯛ ꯏꯁꯩ ꯀꯥꯡꯂꯦꯟ ꯃꯊꯪ ꯄꯥꯡꯊꯣꯛꯅꯔꯤ ꯑꯥꯒꯁꯠ ꯊꯥꯗꯁꯨ ꯑꯗꯨ ꯐꯦꯁꯇꯤꯚꯦꯜ ꯑꯗꯥ ꯐꯦꯁꯇꯤꯚꯦꯜ ꯍꯥꯏꯗꯅ ꯃꯦꯂꯥ ꯀꯌꯥ ꯑꯃꯁꯨ ꯄꯥꯡꯊꯣꯛꯅꯔꯤ ꯑꯣꯔꯦꯟꯖ ꯐꯦꯁꯇꯤꯚꯦꯜ ꯄꯥꯏꯅꯦꯄꯜ ꯐꯦꯁꯇꯤꯚꯦल ꯋꯥꯇꯔꯃꯦꯂꯣꯟ ꯐꯦꯁꯇꯤꯚꯦꯜꯅꯆꯤꯡꯕ ꯀꯨꯝꯍꯩ ꯃꯦꯂꯥ ꯀꯌꯥꯁꯨ ꯇꯧꯅꯔꯤ ꯁꯦꯞꯇꯦꯝꯕꯔꯗꯅ ꯀ꯭ꯔꯤꯁꯅ ꯖꯔꯃ ꯔꯥꯙꯥ ꯖꯔꯃ ꯑꯗꯨ ꯑꯗꯥ ꯂꯩꯔꯤꯗ ꯀꯨꯝꯍꯩꯒꯤ ꯋꯥꯗꯤ ꯄ꯭ꯔꯀꯥꯁꯅ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯦ ꯑꯣꯛꯇꯣꯕꯔ ꯊꯥꯗꯁꯨ ꯃꯦꯔꯥꯕꯣꯔ ꯅꯕꯦꯝꯕꯔꯗꯅ ꯗꯤꯋꯥꯂꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯗꯤꯁꯦꯝꯕꯔꯗꯅ ꯕꯣꯔꯗꯤꯟ ꯕꯥꯏ ꯕꯥꯏꯁꯨ ꯀꯨꯝꯍꯩ ꯑꯣꯏꯅ ꯄꯥꯡꯊꯣꯛꯅꯔꯤ ꯀꯨꯝꯍꯩ ꯈꯔ ꯃꯔꯥꯡ ꯀꯥꯏꯗꯕ ꯊꯥꯗꯅ ꯑꯉꯥꯡ ꯁꯣꯏꯁꯇꯤ ꯑꯉꯥꯡ ꯆꯨꯔꯥꯀꯣꯔꯣꯟꯒꯤ ꯌꯨꯝ ꯁꯪꯒꯥꯕꯒꯤ ꯀ꯭ꯂꯕ ꯑꯃꯗꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯗꯤ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯀꯤ ꯐꯪꯁꯟ ꯊꯧꯔꯝꯗ ꯏꯁꯩ ꯅꯣꯡꯃꯥꯏ ꯂꯤꯂꯥꯅꯆꯤꯡꯕ ꯁꯤꯟꯗꯨꯅ ꯀꯨꯝꯍꯩ ꯋꯥꯠꯂꯕꯁꯨ ꯑꯗꯨꯝ ꯃꯦꯟꯈꯠꯂꯤ ꯑꯅꯤꯜꯅ ꯃꯁꯤꯗ ꯅꯠꯇꯦꯗ ꯊꯤꯔꯨꯔꯕꯗꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯁꯤꯡꯖꯨ ꯐꯦꯁꯇꯤꯚꯦꯜ ꯁꯤꯔꯨꯏ ꯐꯦꯁꯇꯤꯚꯦꯜ ꯑꯗꯨ ꯑꯗꯥ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯀꯨꯝꯍꯩꯗꯤ ꯑꯩꯈꯣꯏꯅ ꯃꯁꯤꯡ ꯊꯤꯕꯗ ꯃꯌꯥꯝ ꯑꯃ ꯊꯣꯔꯛꯈꯤꯅꯤ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯖꯅꯋꯥꯔꯤ ꯊꯥꯗꯒꯤ ꯗꯤꯁꯦꯝꯕꯔ ꯐꯥꯎꯕꯗ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯇꯕ ꯊꯥ ꯑꯝꯇ ꯍꯦꯛ ꯌꯥꯎꯗꯕꯅꯤ ꯃꯨꯟꯅ ꯄꯥꯁꯤꯜꯂꯨꯔꯕꯗꯤ ꯆꯍꯤ ꯑꯃꯗ 365 ꯗꯦꯖ ꯑꯁꯤꯗ 230 ꯗꯦꯖ ꯃꯨꯛꯇꯤ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯄ ꯂꯝꯅꯤ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯄ ꯂꯝꯅꯤ ꯃꯁꯤꯒꯤꯗꯃꯛ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ ꯁꯥꯒꯔꯅ ꯏꯇꯥꯎꯅ ꯀꯨꯝꯍꯩꯄꯨꯔ ꯊꯣꯜꯂꯤꯕ ꯑꯁꯤꯁꯨ ꯌꯥꯝꯅꯕꯨ ꯆꯥꯟꯅꯔꯤꯅꯦ ꯆꯍꯤ ꯆꯨꯞꯄ ꯀꯨꯝꯍꯩ ꯇꯧꯗꯨꯅ ꯂꯩꯕ ꯑꯁꯤꯅ ꯑꯣꯏꯕ తాꯏ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯄ ꯍꯥꯏꯕ ꯑꯁꯤꯗꯁꯨ ꯐꯖꯕ ꯐꯤꯔꯣꯜ ꯁꯦꯠ ꯆꯥꯗꯨꯅ ꯄꯩꯁꯥ ꯆꯪꯅ ꯁꯤꯟꯅꯔꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯜ ꯄꯥꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯁ꯭ꯇꯦꯠ ꯑꯃꯅꯤ ꯍꯥꯏꯅ ꯎꯔꯝꯒꯅꯤ ꯁꯣꯏꯗꯅ ꯔꯥꯃꯦꯁꯅ ꯃꯥꯒꯤ ꯃꯣꯠꯁꯨ ꯐꯣꯡꯗꯣꯛꯅꯈ꯭ꯔꯦ ꯑꯗꯣ ꯁꯥꯒꯔ ꯅꯪꯅ ꯔꯣꯃꯥꯟꯁꯇ ꯑꯗꯨꯛ ꯌꯥꯝ ꯀꯤꯔꯤꯗꯨꯅ ꯀꯔꯤꯒꯤꯅꯣ ꯃꯗꯨꯒꯤ ꯃꯔꯝꯁꯨ ꯈꯪꯅꯤꯡꯉꯤ ꯁꯥꯒꯔꯅ ꯔꯣꯃꯥꯟꯁꯇ ꯀꯤꯔꯨꯕꯒꯤ ꯅꯠꯇꯦꯗ ꯑꯩꯒꯤ ꯑꯣꯏꯅ ꯏꯗꯨꯀꯦꯁꯟ ꯀꯦꯔꯤꯌꯔ ꯔꯣꯃꯥꯟꯁ ꯀꯄꯜ ꯂꯥꯏꯐ ꯑꯁꯨꯝꯅ ꯁ꯭ꯇꯦꯞ ꯑꯁꯤꯗ ꯆꯠꯅꯤꯡꯕꯒꯤ ꯋꯥꯅꯤꯗ ꯑꯗꯨꯅ ꯑꯩꯅ ꯔꯣꯃꯥꯟꯁꯀꯤ ꯁ꯭ꯇꯦꯞ ꯑꯁꯤꯗ ꯁꯠ ꯍꯦꯛꯇ ꯅꯨꯄꯥ ꯊꯣꯛꯅ ꯆꯪꯁꯤꯟꯕꯁꯦ ꯕ꯭ꯔꯦꯛ ꯐꯥꯕ ꯄꯥꯝꯕꯒꯤ ꯋꯥꯅꯤꯗ ꯄ꯭ꯔꯀꯥꯁꯅ ꯌꯥꯔꯥꯏꯗ ꯅꯪꯒꯤ ꯋꯥꯇꯥꯗꯨꯗꯤ ꯊꯃꯣꯏꯗ ꯐꯥꯎꯔꯛꯄ ꯏꯍꯨꯜꯕꯨ ꯋꯥꯈꯜꯅ ꯕ꯭ꯔꯦꯛ ꯐꯥꯕꯗꯤ ꯅꯪ ꯅꯨꯡꯁꯤꯕ ꯃꯁꯛ ꯃꯨꯟꯅ ꯈꯪꯗ꯭ꯔꯤ ꯇꯥꯛꯄꯅꯤꯗ ꯑꯗꯨꯗꯤ ꯑꯗꯨꯒ ꯏꯇꯥꯎꯅ ꯍꯥꯏꯔꯤꯕ ꯑꯦꯗꯨꯀꯦꯁꯟ ꯀꯦꯔꯤꯌꯔ ꯔꯣꯃꯥꯟꯁ ꯀꯄꯜ ꯂꯥꯏꯐ ꯍꯥꯏꯕ ꯑꯗꯨꯗ ꯑꯩꯈꯣꯏꯁꯦ ꯑꯦꯗꯨꯀꯦꯁꯟꯗ ꯆꯪꯁꯤꯜꯂꯦ ꯑꯗꯨꯒ ꯀꯦꯔꯤꯌꯔ ꯁꯦꯝꯗ꯭ꯔꯤꯉꯩ ꯁ꯭ꯇꯦꯞ ꯀꯥꯟꯊꯣꯛꯂꯒ ꯔꯣꯃꯥꯟꯁꯇ ꯆꯪꯁꯤꯜꯂꯦ ꯁꯤ ꯅꯠꯇ꯭ꯔ ꯍꯥꯏꯅꯤꯡꯂꯤꯁꯦ ꯁꯥꯒꯔꯅ ꯏꯇꯥꯎ ꯍꯣꯏꯒꯤ ꯋꯥꯐꯝꯗꯣ ꯂꯥꯟꯅ ꯆꯠꯈꯤꯗꯧꯔꯦ ꯏꯇꯥꯎ ꯍꯣꯏꯒ ꯑꯩꯒ ꯌꯦꯡꯅꯕꯗ ꯑꯩꯁꯨ ꯃꯤꯠ ꯅꯥꯀꯣꯡ ꯈꯣꯡ ꯈꯨꯠ ꯆꯞ ꯃꯥꯟꯅꯅ ꯂꯣꯏꯅ ꯄꯥꯜꯂꯤꯕꯅꯤ ꯈꯦꯠꯅꯕ ꯂꯩꯇꯦ ꯑꯩꯅ ꯍꯦꯟꯕ ꯂꯩꯇꯦ ꯏꯇꯥꯎ ꯍꯣꯏꯅ ꯍꯦꯟꯕꯁꯨ ꯂꯩꯇꯦ ꯑꯗꯨꯕꯨ ꯈꯦꯠꯅꯕ ꯑꯃ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯃꯍꯤꯡꯒ ꯏꯇꯥꯎꯁꯤꯡꯒꯤ ꯄꯨꯟꯁꯤꯒꯤ ꯃꯍꯤꯡꯒ ꯈꯦꯠꯅꯕ ꯑꯁꯤꯕꯨꯅꯤ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯏꯇꯥꯎꯁꯤꯡꯒꯤꯗꯤ ꯌꯨꯝ ꯏꯪꯈꯣꯜ ꯍꯥꯏꯅꯁꯨ ꯑꯃ ꯂꯩꯔꯤ ꯏꯃꯥ ꯕꯕꯥꯁꯨ ꯂꯩꯔꯤ ꯑꯩꯒꯤꯗꯤ ꯌꯨꯝꯁꯨ ꯂꯩꯕ ꯅꯠꯇꯦ ꯃꯤꯒꯤ ꯚꯔꯥꯗ ꯂꯩꯕꯅꯦ ꯏꯃꯥꯁꯨ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯏꯇꯥꯎꯁꯤꯡꯒ ꯃꯥꯟꯅꯅ ꯆꯠꯃꯤꯟꯅꯕ ꯌꯥꯗꯕ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤ ꯑꯃ ꯍꯦꯛ ꯂꯥꯛꯏ ꯑꯗꯨꯅ ꯑꯩꯒꯤ ꯑꯣꯏꯅ एडुकेशन कैरियर रोमांस कपल लाइफ हाइबे स्टेप सिंगसे अमता कायदना चटपना चुमगनी हाइना खंजरकपगी वानिदा अनिलना
ꯏꯇꯥꯎꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯁꯨ ꯌꯥꯝꯅ ꯆꯨꯝꯃꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯦꯗꯨꯀꯦꯁꯟꯗ ꯆꯠꯂꯦ ꯑꯗꯨꯒ ꯀꯦꯔꯤꯌꯔꯗꯤ ꯁꯦꯝꯗ꯭ꯔꯤꯉꯩꯗ ꯔꯣꯃꯥꯟꯁꯇ ꯈꯣꯡꯗꯥꯕꯁꯦ ꯃꯁꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯛꯄ ꯊꯤꯡꯕ ꯉꯝꯗꯕ ꯏꯍꯨꯜ ꯑꯃꯅꯤ ꯏꯇꯥꯎꯁꯨ ꯋꯥꯈꯜ ꯁꯣꯟꯊꯒꯅꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯉꯝꯅꯗꯕꯒꯤ ꯋꯥꯅꯤꯗ ꯑꯁꯦꯡꯕꯗꯤ एडुकेशन कैरियर रोमांस कपल लाइफ हाइबसी यामना चुम्बा स्टेप सिंगनी स्टेप कानबसी फत्ते खंगना खंगना हेक्ता कानथोंनै एडुकेशन दा चंगलगा कैरियर सेमदिङै रोमांस दा चंगलबा अदुगा कपल दा अमुक चंगलबा मतम अदुदा कैरियर सेमहौदबगी हिन्नबगी लानफमदा कोना कैरियर सेमनबा होनरकपदा पुंसीदा अवाबा मायोंगनखिबा कया कया अखोइना अदुम उररि अदुबु मसी अखोइ लमगिदि चटनाबिनि युम पान्ड्रिङैदा हिंगनबगी इसागी चानबा लंबी कया थिनदे कुमै हराउदा इंखलकबगी महौसादा ngauduna langduna leiraga पुंसीगी हिंगनबगी इसागी चानब सिंफम फंगद्रिङै युम पालबा मतुंगदा कोना इसागी चानब सिंफम थिरकबा हाइबसी यामना लुबा पुंसीगी लंबी ओइगदौरिबनि रामेशना अदुबु महौसागा हौजिकदि याम खेनारबनिदा हौजिकति मियोय अयाम्बा लोइना सिंगनारबनि कपल चंगद्रिङैदा मसा मसागी चानब सिंफम हाना थिनारबनि अदुदा अखोइना हौजि कपल चंगद्रिङैदा मसा मसागी चानब सिंफम थिदुना चप चाबा कैरियर अमा सेमबगी थबग असि अखोइगी लमदम असिदा हौरकपदा ngairibani अदुगा चिना जापालोमददी मसागी कैरियर सेमलबा मतुंगदा कपल लाइफ चंगबगी चनबी असे असिदगी चही 90 याखैगी ममांगदा चनबी ओइखिबना मखोइना अखोइदगी याम हेना चावखतखिबगी वानिदा अखोइना याहौ खरा थेंगबगी वानिदा सागरना वारीसु नुंगाइरी क्लास टाइमिंग सु ओइरे इताउसिंग क्लास चंगलसिदना प्रकाशना अखोइदी बोट खरा खमौखिगे सागरना फरे अदुदी अइ चंगलुखिगे प्रकाशना होय चंगलुरो अखोइना बोट खोमलगा लैथोलिसे नंगना क्लास सांग नाइना यावबगी नोट्स मयामदो अखोइना सिलदी क्लास यावबो चप मानरेना तौरिने असुमना मखोइ मखोइगी मोट कया फोंदोगनादुना वारी सानरबा मतुंगदा सागरदी क्लासरूम दा चंखी अदुगा मखोइ अहुमना बोट खोमदुना लैहौरी सागर बरागी कानी अयुकी मतम अदुदा सागर महाकी टेबल अदुदा फमदुना लाइरिक असुम पारंबदगी वखल तौरई थाजसे लाइरिक याम फबी याम इंजा तपसबी नुपी अमने महाकी वखलोनगा अइगा हेक हेक मानरई माना इंगोंदा खलिबसी फ्रेंड अमा ओइनरा नत्रगा करंबा मोंगदा खलिबा माना अइगा लोइना निंगलिबा मतौ असिबु अइना लाना लौरिब्रा नत्रगा चुमलिब्रा महाका खंगौदा मिकु अमदा थेंगनरुबसे मतम खरा महाका लोइनरकपा असिदा मतम सांगा लोइनरकपगुम खलिबा असिना करिगिना महाकी वखलोन अइगी वखलगा अमता ओइबगुम खंगौदबा मिकु असिदा महाक तसेंगना मगुन चेनबी नुपी अमने महाकी मगुन असिना ओइबा ताइ अइबु खंगौद्रबा मिकुपदा महाकी वखल खलनबिरिबा महाका प्रेमिकागा येंगनबदा कयादा खेनरिबा नुपीदी नुपी ngaktane मखोय अनिमा अदुबु कयादा खेनख्रबा अंगकपने नुपीगी मगुन महाक अइगी फ्रेंड अमने मतम अदुदा बिदु चंगलई बिदुना बाबासु थबक चटकदबने चाकसे चाथोकमिनारसिदना सागर खलमलिबा वखल अदु मांगकी होय बाबा चानबा तौरसे बिदु अमदी सागर मपा मचा अनिदु खम अमतदा चाक चामिनरमी मतम अदुदा कॉलेज की बोर्ड खोमबनी हाइदुना जीएस लेबलिबा प्रकाश अनिल रामेश रीता प्रेमिका नीरू अमदी अतोप छात्र छात्री मयाम अमा सागर की भरागी का अदुदा चंगलई